Mizoram and Manipur regions, the Indian Jewish community of Bnei Menashe has its home. Believed to be descendants of Menashe, son of Joseph, they lived an isolated life for years, passing their traditions orally, believing them to be unique. Ngasi 2024 yorakle amasung finally Jews sigi haibadi Bani Israel gi makoi gi lost tribe dagi ama finally phangbangamle haina worldwide talinari amasung masi kadai disunete aikoi gi country gi east thangba saruk Mizoram amadi Manipur asidani amasung yamna ngakna wafam mani mase hairiba loop ase ngasi chahi lising mari dagi Jews singi makoi gi forefathers ki ancestor ki makoi gi chatnabi culture tradition ase makoi masen ngaktuna lakli adubu makoi masama khanglamde madudi makoi se Yahudi singi cha suni haibase adubu yamna questionable oirabadi makoi se Palestine dagi natraga Israel dagi makoi se karamna Manipur yorakibano Mizoram borders yorakibano masi yamna ngakningai oiraba wafam amani masigi history soidana lakani masigi likhun soidana lakani adubu masigi mamangda Bani Israel natraga Jews makoi asigi history ahanbada khangba machangi Hazrat Ibrahim alayhisalam bu Allah na mak ase Namrud na thaba mainung aduda langsilabagi matungda mak ase hingduna laki hinglabagi matungda mahak ase Palestine gi maikaida laki Palestine di oraklaga Hazrat Ibrahim gi ahan bataloi bibi Sharadagi Hazrat Ishaq alayhisalam amadi mahaki ani subanupi bibi Hajiradagi Hazrat Ismail alayhisalam machanupa ani ase phangjai aduga Hazrat Ishaq alayhisalam gi machanupa ni Hazrat Yaqub alayhisalam mahak hairiba Palestine gi mafam asida khundalaita duna panki matam kuina maki machamasu yami Hazrat Yaqub alayhisalam se matamaduda Kinan hariba mafam asida maki khundalita phabni amasung magi macha nupa tarani thoini aduga Hazrat Yaqub alayhisalam sibu Israel haina sukawi aduna Israel haibisi magi mingdagi lakhibani aduga Hazrat Yaqub alayhisalam gi macha nipa tarani thoisidagi tara amadi mama amagini aduga Hazrat Yusuf amadi Binyamin haisina mama amagini means makoi tarani thoimakse mama anigini Hazrat Yaqub ki macha tarani thoi sidagi tungda macha khuding dagi makoi gi bangsha dhara sanduraki amasung makoi asidagi khwaidagi maming chatkiba bangsha dhara di Hazrat Yusuf alayhisalam gi bangsha amadi Hazrat Yusuf alayhisalam gi mayamba lawi hariba maki macha masu singgi bangsha asisu yamna maming chali Masigi loyana Shamun maki chasu su maming chatki aduga amana Yahuda kawi maki chasu su yamna sangna maming chatda chathaki Lawi harisi Hazrat Yusuf alayhisalam gi mayamba sing asidagi khwaidagi ahanni aduga mak Hazrat Yusuf yamna nungsirami aduga mahakna ni Hazrat Yusuf mayamba sing asina phuraga hat lasi haina torko matamda Lawi sina thatkibani hat padi hat payaroi makpu guha amada langthako aduga kanagumba amana phangraga mabu aikhoidagi ipadagi yamna lapna puduna chatkhinapa masigi suggestion ase Lawi na pikibani aduga masigi Lawi hariba nupa asigi maki bangsha dharadagi Hazrat Musa alayhisalam lakhibani amasung Hazrat Musa alayhisalam gi khutta Bani Israel Jews sing ase Pharaoh gi khutta yamna wa nangla leiraba matamda Misrdagi makoi bu kanduna puraklaga amuka Palestine da halaklaga khunda leita hankibani Hazrat Musa na aduga actually di Palestine Israel da Yahudi sing ase leirambani mapa Yaqub ki matamdagi aduga makoi Misr da karamna yokibano masigi reply di Yusuf alayhisalam ase Misr da puki lalon bakharana maudagi mak mauda ningtho oiki adugi matungda 40 years matungda mapaga unaki amasung macha masu sing ase puraklaga Misr da laikibani adumna khunda leitarakpani Hazrat Musa alayhisalam yorok phawba aduga hariba Yahuda asigi macha masu sing ngasi su Israel da ngasi su lairi amasung makoi asi ngasi di khukan pangal leire amasung prithibi da chaiduna irba Yahudi singbu pusillaga haujik Israel da khunda leita bagi yam kana honari aduga Yahuda gi dhara bangshadagi lakhibani Hazrat Daud amati Hazrat Sulaiman asina chingbase ningthaurel ani ase prophet ni nabi ni amasung makoi asida makoi gi khutta Allah na entire prithibi asibu sasan tawbagi chance pikibani mapangal hapkibani
aduna bani Israel natraga Yahudi hairiba makoy asigi definition da hairiba bangsa tarani thoi makoy ase completely cover tawi loina makoy record lay adubu hujiki matamda khwaidagi chawba question amasu masini madudi Yahuda gi macha sing di hujik Israel da lay haire aduga makoy machinau tarama thoi sigi bangsa dhara ase kadai di satkre history na sumna hairi madudi Solomon natraga Hazrat Sulaiman alayhi salam asina ningthau oiba amasung mahak leikhidrabagi matungda maki singhasan maki leibak asida machin manau amana munnarakpadigi makoy ase pumchai chaina ki amasung marai chai tabauki history na asumna makha chathari madudi Bani Israel gi makoy gi sagai tara ase Yahuda gi kingdom Yahuda gi sasan asidagi khaidok tuna tara asida pullaga makoy gi oiba leibak macha semi aduga Hazrat Yusuf ki chara dhara dagi lakba kanglup sina Benjamin gi kanglup sina makoy gi tongan ba mafam amba makoy gi kingdom ama semdana leibatu asum lei Yahuda gi control dagi Bani Israel gi group adi sagai tara thokraga tongan na makoy semkhre aduga ngasai gi Hazrat Yusuf amadi Benjamin gi chasu singchina piklaba riyasat natraga country macha am sembase Israel Palestine asigi manungda tanida makoy asigi mingna kingdom of Judah haina sumtholi matamada makoy amaga nungsina de khatnai thinnai yannai aduga God na pirakpa Allah na pirakpa hukum order sing adi yade makoy gi ningba du chasilaki masigi matungda Allah na makoy gi mathakta punishment pibo aina New Assyrian empire gi ningtho makoy gi samilami laklaga makoy sigi mathakta 10 tribes asigi mathakta landajan kibani adugi matungda makoy asi pumchai chai kiduna furat ko turel gi torbanlom de chen ki amasung mauda khundalai taramba mi singi marakta tinkhre jiu saina tongana leikidre atopa kanglup ka tinsin natuna makoy ase mix oikre amarom da kingdom of Judah nga Yahuda gi kanglup amadi Benjamin gi chasu singsina paliba country machado madudasu Assyrian kangbu sina attack toraki yam kana attack tauki amasung thuga ye khaiduna mathongram na helamde but makoy Assyrian kanglup ase winner di oibangam kite so Yahuda Benjamin makoy gi chasu singase means kingdom of Judah ngak liba kanglup ase makoy powerful ni amasung makoy maduda lengduna panduna leikre amasung makoy gi group asibuni entirely Yahudi haina khangdari base 1300 before Christ Babel gi ningthorel Bakhta Nasarna makoy gi mathakta landaki amasung entire makoy gi kingdom ase thuga ye khaiduna Israel ase pumchai chahen ki adagi makoy na hat pe ab hatlaga mioi lak kaya Yahudi pharaga Babel da Iraq lom da pudro satki hariba lanpham asida Babel gi ningthaw asina Hazrat Sulaiman na saramba mosque temple of Solomon haikal Sulaimani ase pumchai chai dun thuga ye khairaga chatki aduga maduge manungda taputi sekina the ark of covenant ma haina lairami madusu madugi ningthoduna pudura chatki adugi matungda the ark of covenant mangki bani hojik pawthi bangdrisni masige matung 70 years matungda Iran gi ningthod Cyrus the great asina amuk Babel da lanta sallaga ngasai gi Yahudi phaduna pukhiba singse loina amuk freedom piraga makoy se Israel Palestine asomda halaklaga makoy gi oiba leibak ama semduna panbagi kudong chaw phangkhibani Masigi matungda Yahudi sing asina second temple ama sare masigi matungda 600 years mukti nungai yai pana pali adugi matungda Roman governor Titus asina laklaga amuka Jerusalem sid attack tawraga ngasai gi temple asu hanna amuk yek thugai khaidoki bani adaki Jew sing se pumchai chai dramok Europe America Britain asom da kochen chendra laiki amasung ngasigi Ukraine Russia asom da suyuki asumna makoya se pumchai chai kiduna lairakpani aduna ngasai gi 10 lost tribes ahan bagi Assyrian kanglup na landaraga chai kiba 10 tribes ase makoi se years tagi kadai chatkarba karam tawkrabno haibasigi history amata phangkidrabani masigi matungda Palestine haina laibasida Balfour declaration ki matungda Israel ki country ama same khre Israel state same khre masigi matungda tapna entire prithvi da chai do laikraba Jews sing ase tapna som da question bawrakpani amasung masigi process ase ngasi phawda chathari aduga Jews singi matungina makoi gi Taurat lariki matungina makoi gi thajabani madudi makoi gi 12 tribes sing ase mainly
10 tribes abdi loss oikre makoy ase loina punsilagari makoy gi masiha chawraba makoy gi ningthoma kumlakari madubu muslim sing nadi dajjal hairi aduga makoy gi di masihani yamna chawraba ningthoni aduga mahakda hairi makoy gi tribes purok se punsilaklaga Israel da makoy gi chawraba yamna mapangal faraba adugumba country masengbat kari madubuni greater Israel hairi base sung masigi map already makoyna yektana puthokrabani masini greater Israel oidori to haina hariba 10 tribes se ngasi su prithibi da mangdona laikre aduga hojik fawda makoygi likun si phajana ngamdri aduga masidagi kanglup kharana claim torokli madudi 10 lost tribe tugi maraktagi ekhoi su amani haiba adubu hekta recognize tawte madugi maraktagi ni group ama Palestine Iraq Iran asi samlaga laklaga asok sangkrab lambi si laklaga Manipur amadi Mizoram border taki hairise aduga makoy si literary oina bani mani siai loop haina mingtholi hairi aduga makoy si masana su mani siai haina tholi hairi aduga makoy culture tradition makoy manung da chatpa dharma gi thabak thoram kharadi makoy Indian culture na taba mapan gi oiba masidi aseng boy bajani aduga makoy si Taurat ki matugina makoy gi set pachaba thabak thoram kharada makoy gi oiba hanagi matam gi wani hojikti yam change oikre hanagi matam dadi makoy se Taurat ki matugina bani Israel ki hanagi mong matauta khar chatlammi haina su hainari aduga makoy na su yamna kanna haidi madudi makoy Jews singki jada naudani amasung lost tribe taradu ki manung daki amani makoy gi laikla suda sumna si iri hai madudi makoy gi real yum asidanate makoy se Palestine gi Israel gi amasung tam jahi lising mamangda makoy se lakibani phomsing asida khunda leita khibani haina wari lei amasung lairik lei makoy gi lairik sin da iri haina hairi makoy si makoy gi tradition culture Yahudi gi madarapna chalammi haibasi British colonization gi mamang gi wani British colonization laklabe matung da tapna masida Christian missionary gi preaching gi matung da makoy si tapna loina Christian da tapna on ki bani masigi mamang ti makoy Torat ki matung na Jews ki hanagi culture tradition da makoy si imong manung da chatnarami hairi masi researcher to bakanglup na hairak pawani ko isa na di research to jaru banate video ama panglubadagi ay na madudagi dum ijabani aduga Christian missionary sing na tapna makoy se loy na Christian gi dharma gi niyam niti da dharma gi thajabarom da pusin ki bani amasung makoy se Christian wal ki bani hairi hariba bani mani siai kanglup singa suta matapna loy na Christian on kre aduga makoy dagi laihoba kanglup ase ma kharani di asum makoy gi hanagi mapa mapugi oiba culture tradition to chalami amasung matam chathabagi matungina majority di Christian oikrabane makoy suta matapna Christian oirakhisini 1980 fawda hariba bani mani siai kanglup haibadi Mizoram amati Manipur somda laidiba kanglup ase samna harbe kanano khangle tara makoy ase khangjaram de sini madudi makoy Jews ki thangthrakpa makoy Jews ki sagai sigi marakta ki amani but makoy gumna Jews atai su prithibi sida laikri habse makoy khangjaram de sini aduge matung da Christian ki larik Bible larik ama mase pare maduda hari be history singa se Jews ki history singa se khange ure maudagi makoy khangle madudi prithibi atai da su Yahudi laikri amasung even Israel da di hujik Yahudi sing khukan pangan na palakle masigi matung da makoy se Yahudi government ga Jews government ga Israel ga contact tongdarak padagi makoy se pau tamna phaunarak tara masigi matung da yamna makoy history se thigalakpagi matung da tapna makoy se recognize torpa hopni pat ngasi su phajana recognize tawdri sini aduga researcher kangbuna asumna su haik lai ba bani mani siai haina claim toriba kanglup se makhoi kanglup mayam amadi ngasi Israel da changdura laikre hairi hoya se Israel gini ti haire aduga Indian culture gi natte haibase makhoi na su yajare makhoi se India gi natte but India da laikibani matam kuina dagi haiba wafam se makhoi yajare aduga huji question na mayam chaun lak ni pisana kariguma bani mani sai hari bakang lup ase kariguma Israel gi makhoi gi lost tribe ki manung do erabati makhoi se kari dawna chatri no Israel da masigi reply da hojik su makhoi gi kanglup si dagi mayam ama Israel da lai ama sung makhoi gi military da business da ama ma da government da fau da saruk ya silakle sini adubu purumak tiratri purumak asigi matang da Israel government na su recognize tawba tai adura mi purumak si test tawba tai DNA su test taw khari makhoi se aduga Yahudi gi ini haibasi proof tawkre su hairi aduga makhoi gi mapa mapu cha su kadai dagi lakpano masigi history su praman pu pi batai masi pi bada su
China kripo hairi masi researcher kya na haipuani but masida yam chawr question am lai hairiba Manipur Mizoram da lairi kanglup se ngasi gi Jews ngasi gi Yahudi Israel da lairi Jews sing sina phajana lausin gatra masida question am lai makoi da racism lai sakchu khena bagi lai sakchu khena balai masida maram waraga racism gi maram na ngasi su Israel gi Jews sing na makoi ase chap manai haina laudri sini masini makoi gi yam chawr problematic oirise adune Jews hariba kanglup ase prithibi da khwai da ki makoi ne henba kanglup ni sakta chuda amamata haina lairini aduga masigi condition asida ma sakchu manadaba asisu yamna chawba question am oiram gani aduna Israel kanglup na hekta lausin ba haibase yamna chawba question am oi hekta lausin te but bani manisiai natraga ngasi Mizoram Manipur site lairiba kanglup sing ase makoi na masabu masana proof tawjarabasu proof tawbangam krabasu DNA ka test tawkrabasu makoi ase lengmana ba ama kanglup ni amasung akwai si imung amatagi machani haibase yabata question achauba ama lairi